ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯇꯤꯖꯤꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯇꯝꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟꯗ ꯀꯔꯦꯝꯅꯖꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯣꯖꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅꯤꯀꯣ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯖꯕ ꯌꯥꯝ ꯀꯨꯞꯅ ꯁꯨꯝ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯌꯥꯝ ꯄꯥꯝꯖꯅ ꯌꯦꯡ ꯇꯥꯔꯒꯗꯤ ꯃꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯁꯨꯝ ꯍꯥꯏꯐꯦꯠ ꯈꯪꯕ ꯉꯝꯃꯤꯗꯅꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯖꯔꯒ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯇꯦꯛ ꯑꯃꯇ ꯌꯥꯝ ꯁꯥꯡꯗꯕꯤꯗ ꯃꯇꯦꯛ ꯑꯃꯇ ꯁꯨꯝ ꯃꯇꯧ ꯃꯥꯟꯅꯕ ꯇꯧꯖꯕꯅꯤ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯑꯣꯖꯥ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟꯅ ꯎꯕꯤꯔꯒ ꯎꯕꯤ ꯇꯥꯔꯒꯗꯤ ꯋꯥꯔꯧꯕꯤꯔꯣꯏꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯑꯣꯖꯥꯁꯨ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯑꯁꯦ ꯇꯪ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯥꯏ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯑꯀꯥꯞꯄꯤ ꯈꯨꯃꯟ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯑꯣꯖꯥ ꯃꯩꯀꯥꯞꯄꯤꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯇꯧꯖꯔꯛꯄꯅꯤ ꯑꯗꯣ ꯃꯥ ꯀꯣꯄꯤ 마부 그림 잡아 놨어도 마부 밤저러버기 많이 먹는 또 저러보니 마음이 세바 오이나 봐이나 사오야 되고 마음 아이 좀 많이 먹는 거 많나 보다 아도 마 신주 좀 짜갈리들 마음 누나 신주 좀 짜게 또 보니다 너 북닝 좀 마음 얌 농시 부와리 마음 내렸게 마음 아이 신주 짜들이 갑닝에 마음 कोना कपगे में हान बद सिंजू अमतंग चाजगी गे सिदा लेजरे सिंजू कोबीगा तोनिंग होका अतै करी करी नो खंगद्रे हान बद मोरोक उ मोरोक अमा लेरे ngaरी लेरे को सियान मेचरगे मयाम मैम हाउदो जानी खुद से तोट पलोरा करी उइदोनो दि खंगदे ngaरी मरी ने अब कुमयाम ngaरी मरी से लगे लोइना तो लगे मोरक से सादौ माले साई मैम ई सिंजू चा चाना सु वारी हम तौजरके को सिंजू से उधरे मैम मैम हाउदोइनी बको साथी ना हाउदोइनी ओजा मैकापी ना मचिन चाविना अय मचिन खर पी पी चाबदी
Ổn mà. Ngâm chấm với sinh ruột. Thùng khá quá này em. Hầu đúng mà nó co đi. Xoay tả ra rồi em. Chả đi thấy cái gì sẽ lắc rồi. Mà bỏ ra được hộp vuông tròn này. Mà khi rửa da mày bảo ấy luôn cho rồi vẫn cho rồi mà có sao nó phải cho cái quả ôi gian ta nó còn ăn xa là gì đó ăn xa kì sai bởi sẵn rồi có gì lấy chứ mà 한 접시 볶는지 이놈의 동시 껍닝이면 볶는 동시이죠 그냥 하라고 보이네 거기 subscriber chứ lý âm mà nữa rồi lúc playing to the game mấy anh nó xí bị được không cả cái đẹp quá nhầm nông hai mấy anh tôi biết một tập cũng nhầm nông xí mấy anh mà nó mới tới xin chữ xin trả cái mấy anh ấy cái啥就误了个，hắn là sẽ cha bao mãi cái nó được, cái anh tụi nó comment cái đó cái nó, ấy đi hỏi dòng phát triển, ôi nấm nó hỏi mà. Con hắn rõ được thấy người sự cầu lý xem thông minh ấy anh cha thì mình chọn chắc cầu rồi em thông minh nhiều alo anh đuổi nó đi cha rồi cái mèo cái nó phúc chơi cái nó đi tàu rồi bố của mèo sao vậy? Nó rất là một cái hình xử lý được. Lối chả đấy. Mẹ em bị khăn đi bìm lại quá. Thứ hai nữa. Xin chú, ra học khi mẹ em bị khăn đi bìm chứ cái nào xuống nó tự cũng mất nè bà có. Mà sao tiêu là rồi anh à xí. Bị khăn đi lại rồi. Rồi, cho bên mà. Cho ấy đi giả đấy, quỳ là cho bây giờ để sẽ trả rồi cũng cả đâm bật điện sân của độc tôi nó không thôi mẹ. Dạ đây. Anh chúng mà chơi sẽ tàu rồi các mẹ ngoài sao đấy chúng. Lúc mẹ 이 닭통과 이것도 말씀다 좀 서운해 와라 우리 아도매야 닭통과 오자신기 아야바 야오라가디 아이엠탕
ꯁꯧꯒꯠꯆꯕ ꯌꯥꯔꯛꯀꯗ꯭ꯔꯥ ꯑꯣꯖꯥꯁꯤꯡꯒꯤ ꯃꯊꯛꯇ ꯑꯩ ꯈꯤꯇꯪ ꯁꯧꯒꯠꯆꯔꯛꯀꯦ ꯑꯣꯖꯥꯁꯤꯡꯅ ꯑꯌꯥꯕ ꯄꯤꯔꯒꯗꯤ ꯑꯩ ꯈꯤꯇꯪ ꯁꯧꯒꯠꯆꯔꯛꯀꯦ ꯑꯩꯅ ꯑꯣꯖꯥꯁꯤꯡꯗ ꯃꯇꯦꯡ ꯌꯥꯝꯅ ꯅꯤꯕꯅꯤ ꯀꯃꯦꯟ ꯄꯤꯕꯅꯦ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯕꯨ ꯏꯕꯅꯦ ꯀꯔꯤꯝꯇ ꯄꯥꯎꯈꯨꯝ ꯂꯥꯛꯇꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯣꯖꯥꯁꯤꯡꯁꯨ ꯑꯗꯩ ꯑꯣꯖꯥꯔꯦꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯉꯤ ꯑꯗꯣ ꯑꯁꯤꯅꯦ ꯑꯩꯅ ꯄꯦꯟꯗꯕ ꯍꯥꯏꯕꯕꯨ ꯍꯟꯗꯛꯁꯦ 1K ꯂꯥꯟꯗꯅ 3K ꯂꯥꯟꯖꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯀꯣ ꯑꯗꯣ ꯑꯃꯨꯛ ꯀꯔꯤꯅꯣ ꯀꯃꯦꯟ ꯇꯧꯔꯛꯄ ꯌꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟꯁꯤꯡ ꯌꯥꯎꯔꯦꯕꯀꯣ ꯇꯧꯕꯤꯔꯛꯀꯅꯨ ꯊꯦꯡꯀꯨ ꯆꯥꯖꯅꯤ ꯑꯩꯗꯤ ꯆꯨꯝꯅꯗ ꯍꯥꯏꯔꯛꯑꯣꯏ ꯅꯣꯏꯇ ꯅꯠꯇꯦ ꯁꯤꯗꯕ ꯍꯩꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯁꯤꯗꯕ ꯌꯥꯝ ꯍꯩ ꯁꯤ ꯆꯤꯟꯁꯦ ꯅꯣꯏ ꯑꯅꯤ ꯄꯥꯟꯕ ꯅꯠꯇꯦ ꯅꯣꯏꯅ ꯈꯔ ꯑꯆꯧꯕ ꯄꯥꯜꯂꯝꯕ ꯌꯥꯏ ꯑꯗꯨꯗꯅ ꯆꯥꯎꯅ ꯆꯩꯔꯛꯏꯗꯣ ꯑꯩꯈꯣꯏ ꯄꯤꯛꯅ ꯄꯥꯟꯕꯅꯤꯅ ꯑꯩꯈꯣই ꯄꯤꯛꯅ ꯁꯨꯝ ꯈꯨꯝꯃꯛꯀꯦ ꯑꯗꯨꯒꯅꯦ ꯃꯣꯔꯣꯛꯇꯅꯦ ꯃꯁꯤꯡ ꯀꯥꯏꯅ ꯑꯃ ꯂꯩꯕꯅꯤ ꯄꯤꯛꯑꯒꯅꯦ ꯌꯥꯝ ꯁꯥꯕꯅꯤ ꯆꯤꯟꯁꯦ ꯄꯤꯛꯆꯔꯁꯨꯅꯦ ꯁꯤꯒꯩ ꯊꯣꯛꯂꯛꯄ ꯋꯥꯍꯩꯁꯤꯡꯗꯨꯗꯤꯅꯦ ꯅꯊꯝꯃꯣꯏꯒꯗꯣ ꯕ꯭ꯔꯣꯛ 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 ꯆꯥꯛꯀꯗꯧꯔꯤꯅꯤ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯁꯜꯂꯒꯦ ꯄꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦ ꯃꯌꯥꯝ ꯌꯥꯔꯛꯇ꯭ꯔꯦ ꯑꯩ ꯑꯝꯇꯪ ꯆꯦꯟꯖꯔꯨꯈꯤꯒꯦ ꯃꯌꯥꯝ ꯑꯩ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯃꯥꯏꯅ ꯇꯧ ꯆꯦꯟꯂꯨꯒꯦ ꯃꯌꯥꯝ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯅꯍꯥꯟꯉꯩꯗꯤ ꯃꯨꯛꯕꯥꯡ ꯈꯪꯗꯦ ꯁꯤꯡꯖꯨ ꯆꯥꯕ ꯈꯪꯗꯦ ꯑꯦꯅꯤ ꯆꯥꯕꯒꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯤꯑꯦꯛꯁꯟ ꯀꯅꯥꯝꯇ ꯉꯁꯤ ꯐꯥꯎꯕꯗ ꯎꯠꯇꯦꯗꯅ ꯆꯥꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤ ꯑꯩ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯝꯃꯤꯅ ꯑꯩ ꯈꯪꯉꯦꯕ ꯉꯁꯤ ꯔꯤꯑꯦꯛꯁꯟꯗꯣ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯦ ꯑꯩꯗꯤ ꯁꯦ ꯃꯅꯤꯡꯗ ꯆꯦꯟꯗꯅꯕꯒꯤ ꯍꯤꯗꯥꯛꯅꯤ ꯃꯌꯥꯝ O2 ꯄꯥꯡꯒꯟ ꯁꯣꯟꯊꯔꯒꯅ ꯁꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯅꯩꯔꯒ ꯏꯁꯤꯡꯗ ꯊꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯅ ꯒꯦꯁ ꯀꯥꯗꯅꯕ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤ ꯍꯥꯏꯗꯤ ꯀꯣꯕꯤ ꯐꯨꯜꯗꯣ ꯒꯦꯁ ꯈꯔ ꯀꯥꯒꯟꯕꯅꯦꯕ ꯊꯛꯀꯦꯅ ꯂꯩꯔꯦ ꯑꯗꯨ ꯆꯥꯔꯒ ꯒꯦꯁ ꯀꯥꯗꯤ ꯁꯤ ꯒꯦꯁꯀꯤ ꯍꯤꯗꯥꯛꯁꯦ ꯑꯗꯨ ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯄꯨꯛ ꯒꯨꯔꯨ ꯒꯨꯔꯨ ꯁꯧꯔꯒꯅ ꯏꯅꯣ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯉꯒ ꯃꯣꯕꯥꯏꯜ ꯃꯨꯊꯠꯇ꯭ꯔꯤꯉꯩꯗ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭राꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯌꯦꯡꯉꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭राꯏꯕ ꯇꯧꯕ ꯍꯦꯛꯇ ꯀꯥꯎꯕꯤꯅꯨ ꯌꯦꯡꯉꯒ ꯇꯧꯕꯤꯔꯝꯃꯨꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯀꯥꯞꯄꯤ ꯈꯨꯃꯟꯅ ꯈꯨꯔꯨꯝꯖꯔꯤ ꯆꯥꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗꯗꯤ ꯑꯀꯥꯞꯄꯤꯒ ꯑꯣꯏꯖꯗ꯭ꯔꯦ ꯑꯀꯥꯞꯄꯤꯒꯤ ꯑꯦꯛꯁꯟꯒ ꯇꯧꯗ꯭ꯔꯦꯕ ꯑꯩ ꯃꯣꯔꯣꯛ ꯈꯨꯁꯥ ꯑꯃꯅꯦꯕ ꯎ ꯃꯣꯔꯣꯛ ꯃꯄꯨꯝ ꯑꯃꯅꯦꯕꯀꯣ ꯑꯩꯗꯤ ꯃꯣꯔꯣꯛꯁꯨ ꯀꯥ ꯍꯦꯟꯅ ꯆꯥꯗꯦꯕ
ꯑꯗꯨꯅꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄꯤꯌꯨ ꯁꯨꯝ ꯁꯤꯗ ꯁꯣꯏꯁꯨ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯃꯌꯥꯝꯗ ꯁꯧꯒꯠꯆꯈꯤꯕꯗꯣ ꯑꯩ ꯕꯦꯕꯥꯔꯗ ꯁꯧꯒꯠꯆꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏꯅ ꯈꯜꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯄꯣꯊꯥꯔꯁꯤ ꯍꯌꯨꯝ